Development Committee Kakching Khunou shinduna Kakching Khunou Da Leiba KBM English School da leiriba Ningol sing Chakouba Thouram Pangthokhre Serogdagi Lajenarak Relief Camp asida leibe El Basanti Kobi inmet amana hai Chahi amagi manungda amuktamak pangthokpa Ningol Chakouba lakpada committee asigi piba singna Ningol sing Chakoubiba asi yamna nungai Mathangi Ningol Chakouba isa isagi yumda hanjinduna ima ipa ibung ipa singa puna Ningol Chakouba Thouram asi pangthok onbiyo haina so pari leiraba singda apil jarukle Thouram aduda Development Committee Kakching Khunou gi President Kets Babu KBM English School Relief Committee gi Convener M Ratan amadi committee gi miyoi kya su saruk yakhe Zahi amagi Ningol Chakouba lakpada Committee Kakching Ipai Ma'am Koi Bunushi Gana Chakouba Chakoubi Base Yam Nushi Yam Harawe Adu Matangi Hize Lachida Koi Sagari Makaita Yumda Hajin Handio Na Hajaning Asi Committee Zina Koi Masada Manau Na Chakoubiba Saksaram Pia Khudon Pot Angam Khudon Pot Biba Achim Koi Nungaiba Nichude